ngasi numida waram phongkhiba tongan tongan ba manipuri siphongsing amasum thokhiba thawdo wathoksing maruoiba I pausing khonga saraga manipur top channel gi maikei digi myamna thamjigi ahanbada usoi pokpi sangom sangda sakti leiraba bom pokhaiba AR personal amasiri amasokle ngasi nungtul pung amaga minute nifurom taba matamda Thawbal district ki manungchanba Lilong police station a konba usoi pokpi sangom sang area da sakangda singna plan tawduna thamnamba sakti leiraba IED bomb ama pokhaiba taraga taruk suba Assam Rifles ki Jawan ama sire ama phibam thina sokla hari Presna phangwa pawgi matung ina taraga taruk suba Assam Rifles ki convoy amana ROP lakpada Lilong thonggi manakta bag ama singnaningai oiba mongda lairami bag adu sek tawrubada bomb adu pokhairakhibani soklaba Assam Rifles Jawan ani adugi manungda ama sport adu maktada laikhidre hari thawung adu Manipur gi karamba larulup singna sathakibano habigi paw phangmangamdre soklaba Jawan adu manaknak paw hospital laikatnaba pukhre haina press na phangma paw manasu makhadana phongdorakli atopa paw mana ILP gi matangda amra Bengolina AC da tharakliba petition khudakta handokadabani Sahi anigi mamanggi Manipura yelhomi kanjanaba JCILPS na sangsilakliba khongjang asigi mayokta amra Bengali kauba Bengal based to bulup amana Manipur inner line permit system set na hangano haina Supreme Court writ petition ama tharakliba se akan mamong na kandem tawi writ petition asi jerida leiba Bengali sing amadi Thangal Bazar da lalon itik tawduna leiriba Bengali sing na paw faunaduna athuba matamda withdraw tawdrabadi Manipur da Bengali sing leibada athing pirakpa yai haina JCILPS ki co-convener W second Paumi Singh ki khutangna phongdokre Kaisampata leiba Paumi Singh unaba mada co-convener second haikibada Bengal Eastern Frontier Regulation 1873 ki makhada Indian Constitution ki article taragamari taragamanga taragamapanamadi kungamathoi gi makhada apikpa furup sing yokhatnaba piriba hak sing adugi manungda lamdamasigi yelhomi yokhat kadabani haina haukiba English sing aniga taragamapan khongjang kya sangsinduna lakhibani khongjang asiga mari leinana lamdamasigi miyoi kya thawaina pontha pikhrabani hairaduna Manipur BJP na lusingba laingakna ILP satna halabasu mawong madil tadri haina ngangnari serakta amra Bengal na Supreme Court ta case tawduna satharakliba thawong asi lebakthibani asigumba thawong asi BJP na lusingba Manipur amadi center gi government na miyeng sangbiyu loinana case tawriba lup asina su athuba matamna withdraw tawgadabani haina pawgi mifamaduda phongdokhi hainasu pawsna pali Makasa tharak poina top paw mana drug ki case da senaba sing political party sing na ticket pibigano miyamna su makhoibu mihit oina thagat pigano kada Manipur Legislative Assembly mikal nakshil lakpaga loinana mayai kaba nisabu politics sing amadi supporter sing na marang kaina sijinaduna board kombagi thabak hengalakli lakadoriba mikal asida drug ki case da senaba miyoida political party sing na ticket pibigano loinana voters sing na su asiguma case leiba Mute Thagat Pidanaba Collision Against Drug and Alcohol Kadana Fundorakli Kunung Mamang the Liba Kadagi Office the Pang to Popog Mipam Amada Kadagi General Secretary Git Chandra Mangana Fundokibada Manipurgi Kendra Humpuda Mikal Thenganaba Tolakliba Mio Singamadi Mako the support Oriba Workers Singa Board Kananaba Honabada U Drug Amadi Makal Makakiagi May Kapatinjak Sing Sizinaba Hengalakli Liquor Prohibition Act Satnariba Lamda Masida yu amadi drug isau thokliba sida police amadi excise department na mathau amata tawdabagum tuminna laisiliba si lebakthibani Manipur laingak nasu nisagi polam sing thingani haina panglaw lawrabasu election ga mari leinana mayai ka bachinja kya sa duna mihat mipun misimina yawbgi sang hengalakliba sida thabak amata lakholaktri board ki agenda amadi manifesto da drug pumaru oiba Posak oina laudabasi lebak thibani hairaduna haujik chathariba phibamasi adumak chatharabadi mathangi lakadoriba government su drug ki issue luisin mangamlot popi pambi thabagi sang hengalakpa drug lalonbagi masing hengalakpa danatana Manipur yu sungba imung masing khangdana hengalakliba sida political party amatana pungning sangdaba madi thamoi singna lamda masidagi mayai ka bachinjak muthatnabagi thabak amata lakhatabasi lebak thibani hainsu pawsna phungdorakli
Maka Satarapoi Topa Paukrana, Hangang Kendra, Minister Natong and Sangakri, ILP Gimatanga, Sing Narakpa, Kudima, Istena Sapsana, Tenagani, Sip Minister Manipura, Satnariba Inner Line, Permi 60 Masigi Matanga, Sing Narakpa Kudima, Estate Langana, Sapsana, Tenagani, Hina, Manipurgi, Sip Minister, and Berena Fondokre. Wapamasing a sea, Hangang Kendra Gimanux and a Leba, Kaba Mayalekai, Natem, Lerek Amasum. Mongzam Asan Bigay Awang Laikai Impal Turel Matak Nauna Sabaton Ani Sangabagi Toram the Minister and Berena Fondo Kibani PMZSY Makata Saki Batoni as Sangabagi Toram Maduga Mari Lenana Sip Minister and Berena Fondo Kibada ILP Gimayokta Singner Pukudimak Langa Sina Sapsana Tenagani Highway Wareb Narang Pumkiba Cabinet Mi Pamnasu Lokrabani Manipur Magnabamasu Manipur Kudum Sangi Habiki Wakalonda, Tangzilagli Kongs Estate Langana Yang Duna Lairoi, Hiramasigi Matanga, Singner Pukudima, Union Home Ministry Amasu Manipur Langaki Makegi Sapsana Tenagani Hainasu, Paus Napali, Armed Forces Special Power Eki Matanga, Pau Mission Hangbuangi Pocompira Dunus Minister in Berena Makatana High. State Asidagi, Apaspalo Tonabagi Matanga, Center House Review Tominari, Ground Situation ki phibam yengsinbagi mathau taba leibadagi review si tangai fadana tawani karigumba ground situation ki phibam masi fogalaglabadi center na soidanama ki manipur gi apaspal lakthorakani haibagi thajaba sauna lei hainasu pausna makhatana fongdorakli atopa pau khranamo Union Railway Minister amadi Chief Minister na jiribam gi bangai dagi sungpau rail lam thakre ngasi Union Railway Minister Aswini Amadi Chief Minister and Berena Silsar Ziribam Passenger Train Bangai Sungpau Fauba Video Conferencing Kutangda Piral Haiduna Lamthakre Hadi Thauramasi Union State Minister External Affairs Amadi Education RK Ranjan Raja Savagi MP Lesemba Sanazauba Railway gi Official Sing Amadi State Lengaki Official Sing Sarugyaki Hain Supali Atopa Paumana India COVID layong loinaba anaba lising yang khaigani pan gi supnagi maudraga tare thingnare Omicron layong loinaba masing lising ani ga samaga kuntraga manga yore India pumba yoina COVID layong loinaba anaba lising yang khaigani pan gi supnagi maudraga tare nauna hengalakle aduga anaba sangwaga kuntraga marina laikatnaba ngamdana sikre laikatnaba akanba anaba masing Lak aniga lising taraga mariga supnagi marida hengat le haina Union Health Ministry gi data na suhari loishilak poina atopa pau kharanamo tidim lambi digi mayai lambi da amuk onsilakle mayai lambi gi median amadi nambul torel torban di phiral amadi poster competition taunari Manipur Municipality Act ki makhada Impal Municipal Corporation na konba Miam tinba mapam amadi lambi sing the election ga mari leinana lambi yauna tuan mapam kyara festun banner firal amadi hoarding na singba singkhat pamadi thechin bagi mathakta political leader sing yekpa gate kya sajinduna miam da apan ma pirambadu tidim lambi gi oina nga singarang loina laukthokraba matungda mayai lambi rom da amuk pulap thesilakle National Highways Lane and Traffic Act 2002 gi section 3 gi makhada su National Highways sing da kanglon kaina kanagum amatana lambi gi sarupta khopsilakpada mari lenaba singna takthokpa yai CRPC gi section chamaga kuntragum da gi makhada su district magistrate na miyamna khudong sadaba pi hairiba lambi da thesiliba polam singdu laukthokadabani haina miyamna launari ngai sera sida haujikti misa miyam gi gate amadi wall fawba khopsilakle Election Commission of India notification of forward talk to election asigidamak migi yum ahanbagi gate amadi wall rang kapsilamba poster thesilamba sina sel sangnaba semjariba yum gi fazaba amadi poster thesinbada sejinariba gam singaduna yum gi rang mapakpa kenbi yaure nakalamaramda hiramasiga mari leinana misa miyamna pauksi esida fongdorakpada mathang saye sigi Angan masarukta pangthokani haina panariba taragani thoi suba Manipur Legislative Assembly mikhalsigi irang haujik Manipura kankhatnarakli kendra kharadadi haujiktagi hauna mirep singi kem sing saduna magi voter sing tasinabagi thabakana sathari mikhalasiga mari leinana campaign gi saruk ama oina electro poll sing da party gi firal thechinbagi thabak sathari hainasu pausna makhatana fongdorakli
पाउसी लुसिलकपोइना ngasi state si goiriba COVID-19 update मैम थमजगे ngasi goiriba positivity rate si 1.4% ni punna miyoi ani COVID-19 positive oiduna lekhidre miyoi kunga tarena nauna COVID-19 positive oiba thengnakhre COVID-19 positive oirakraba miyoi kunga tare asi Sandel dagi ama Chusampur dagi manga Imphal East dagi ani Imphal West dagi mapan Jiribam dagi ani Senapati dagi ama Thawbal dagi taru amasum Ukhul dagi amani amasum COVID-19 positive oiduna ngasi leikhidraba miyoi ani asina Imphal West dagi miyoi ama Kaksing dagi miyoi amani aduga punna miyoi lising amaga samapan go humfuga nithoina nauna COVID test tawki hainasu report asina supalli aduga hauji ko inadi myam pauk si mata ase lusinjarage amasum pathoksa ki bida sulki balan ki ba kya yaur si myam na ngakpi gani amasum matam gi ba maru e pauk sing su myam da lep laitana update pi jaraki hainasu senel si gi meke digi su myam na thamjari and thank you.